आकाशवाणी इम्फाल R.k Gorani na pau pajari ahanbada maroiba pau Manipur BJP na lusingba sarkar nauna mantri taru hapsinduna ngasi chawthoklagani wasak lawbi tharum ayupung 13 taba matamda Imphal gi Rajbhavan da pangthokani Mukhyamantri N Biren hairi drug lalonba sing karba tawriba sing pumut muthatriba fawba sarkar na War on Drugs 2.0 gi makhada akan mathabak lakhatkani amasung School singda COVID ki case thengnarabadi school pumba natraga akhanaba block sing thingjinaba Directorate of Education Delhi na lana school singda khangan kre Manipur BJP na lusingba sarkar ngasi nauna mantri taru hapsinduna chawthoklagani ngasi ayupung 13 taba matamda Imphal gi Rajbhavan da pangthokpa thorom amada Rajapal Ganesha na mantri singbu thabak paiba amasung aronba ngakpe wasak lawgani aikhoi gi pawmin hai mamang thada Mukhyamantri N Biren lusingba sarkar anirak suba tam gi oina wasak lawki wasak lawba aduda Mukhyamantri yauna mantri taru wasak lawkibani wasak lawkibi mantri sing adudi Thongju Vidhan Sabha Kendra dagi MLA Thongam Beswajit Singjamagi Yumnam Khemchan Bisnupur gi Govindas Konthaujam Kangpukpi gi Srimati Nepsa Kipgen amasung Tamai Vidhan Sabha Kendra gi Awangbo Niumaini ngasi anoba mantri ona wasak lawraba ya haina panariba sing adudi Tengnopol dagi Letpau Haukip Konthaujam dagi Dr Sapam Ranjan Singai dagi Khasim Basum Nambol dagi Thongnaujam Basanta Khurai gi Laisangthem Susindro amasung Singmai Vidhan Sabha Kendra gi Haikam Dingoni Nauna mantri oina wasak lawraba ya haina panariba sing asigi manungda NPF ki ama amasung BJP ki MLA mangani Ningsing bayai Mukhyamantri N Biren na sarkar chawthokpa sida BJP ki mapangdol oiriba NPF natana atoba dol amatada mantri phampibi wafam laiti haina Imphal la pangthoba tharom amada pangdokhiba laikhrabani handa da pangthokiba 32 siba Manipur Vidhan Sabha gi mikhalda BJP na sit 32 phangduna chawna mai pakhibani BJP ki mapangdol oiriba NPF na sit manga phangkhibani Imphal East Police Narcotic Cell Executive Magistrate ama amaso yadagi volunteer singna ngarang komidok sorok mapal haikrum makhongda drug yonpham ama thugai kre police ke serol man hai mafam adudigi miyo ema singnaninga oiba mongda thorakpadagi check tawbada WY tablet sing fa mangamki pharbe miyo edi mayumda thigumgi chathabada miyo edigi nupisu phagat pangamki mafam adudagi heroin powder gram 13 license yaudaba single barrel nongmai ama mobile phone ani tablet phone ama kapa yarib nongmai maru mapan amasung togning ani fangki Yum adudagi drug sizinarma miyoy mga amasu phagat pangamki faraba drug sizinarma miyoy sing adu rehabilitation center sing da kosin na kre faraba problem sing amasu miyoy sing makha taba thabuk lakhotnaba haingang police station da sinakre haidi Amaromda Manipur sarkar na rajya asidagi drug pamun muthanaba pandamna paikhatliba War on Drug 2.0 gi saruk ama oina ngarang komidok sorong mapal haikrum makhongdagi drug yom miyoy sing phakib adu matangda Mukhyamantri na hai drug lalonba sing karba tawriba sing pumut muthatriba fawba sarkar na War on Drugs 2.0 gi makhada miyoy sing asigi mathakta akan mathabak lawkhatkani Japan gi lawu sungi lamda khang herbe mihut kangbu amana ngarang rajya gi lawu singu mantri Thongam Beswajit ka unakre Imphal da laiba mantri gi yumda mihut kangbu aduga Sri Beswajit ka laibak ani gi marakta lawu singu amasung technology gi lamda tengmang pinana wafam kya khanaki hairi Twitter da thagatpa warol amada Sri Beswajit na hai Japan gi mihut kangbu aduga rajya asida lawu singi pothok karamna hingat hangdagi habi matang dasu kupna khanaki Manipur dangarang phawda COVID ki puna sample lakh 13,000 taruk test tawkre masigi manungda miyoy lakh ama lesing 13 manga COVID positive oibe thengnaki Rajya sta hauji home isolation da case tarahom do yauna COVID ki active case nimpumapan leiri naba phawgi sangchat me pudran pandasmik mari anida leiri hauji phawda laichat asidagi sikhiba apun masing lesing anga samga kun sure Manipur dangarang phawbada COVID vaccine dose la kunipa lesing taramatoi sangwa ani kaukre tabiriba pawasi Akashbani Imphal dagini
School singda COVID ki case thagnarabadi school pumba natraga akhanaba block sing thingjinaba Directorate of Education Delhi na lanai school singda khanghan khre leiba ki konungas da COVID-19 case hangalakliba asigi yenglaga Directorate na sar aduda leiriba lanai school sing ki oin hukum adu thokpani School Authority na laisat ai sing athona ba social thorang sing lakot na ba masung SOP nga na chana ba khangan khre Directorate na hai oja sing mahairoi sing amasung atai karmasari sing na marks upkadabani Masigi matakta social distancing thamagaloina khut toin hamdoktuna laina asima katana sandoktana bhona gadabani Delhi ki Shiksha Mantri Manish Sisodia na hai leba ki konung asida COVID-19 case hangalakle adumoinamak hospital da pukhalapki sang din namely magna hai education vibhag na school singi oiba COVID-19 anoba guideline thoklagani Delhi da ngarang COVID ke anoba case sahum konunga thingnaki mafam adu da hauji active case samapan leiri Kendra Vidyalaya Sangathan KVS ta akhanaba thorang ki makha da mairoi sing mingchan ba lefan khre athing ba asi manung da MP ki kota da mingchan ba su yauri KVS ki paktang matu ina makha ta ba hukum ama thoktri ba phawba akhanaba thorang ki makha da mairoi sing admission to ba thingle thorang as pra sabak MP ama su BJP lu sing ba Social Kumar Modina thagat pa phongdorakli ngasi phongba pause sing maroi pause sing dam haujik Wahengbam Rajesh leire Rajesh Thagachari Gorani Imphal da phongba pause sing da ngasi phongnariba maruiba pausing di BJP gi National Spokesperson Sambit Patra Pradhan Mantri dagi sil tawba envelope ka loinana Imphal da thungnare Mantri Mandal ngasi chokthokla yai Ukrul Sahar da gari chinbana miyam da kudongcha da mayok na le haiba pau Shanghai Express English ki headline odi Lemauriba Mantri taruk ngasi wasak lauragani Jomi Students Federation na Kendra gi Hindi policy yaning da ulagli haiba pau People's Chronicle gi headline tawri BJP gi luching ba government asigi mention ba waliba minister taruk mak ngasi wasak laurgani kidney amadi cancer na bagi chang wangkhalali ba asigi maram thina ba hona si haiba pauna pona phamgi ahan ba manisung ani suba headline ori Minister taruk hapsinduna NBRN luching ba lainga ngasi chokthokla ba yai nonglei nungsina Kaksing district ta yum chani marpudra humdoi amangata thon kre haiba pau sana lebakta headline tawri Nongthomam Biren Lainga ki Council of Minister atuba matam da chokthok laba yai COVID warrior singna laisat manungda akiba leitena lokiba thokdang CM na singtha kre haibasna Isil Express ta headline tawri Chief Minister na lusingba Ministry chokthokpagi keku atuba matam da phonga dawre haibasna huyelan pawda headline tawri COVID warrior singbu CM na thagakre ngasi NBRN luchingba Ministry chokthok laba yai haibasna Shanghai Express Manipuri gi headline oiri Manipur da kidney cancer gi sang yamna wangli basi chari ba chinjak sing test to bagi thabak paikhat lagani haiba Mukhyamantri gi warol nonglei nungsina yum kaya marung aman ata thon kre ching ningkhai duna Imphal jiribam lambi phawna rudre haiba pauna irebak ki headline oiri COVID vaccine kapagi thabak kangkhatnaba Mukhyamantri gi warol Manipur Mail gi ahan headline oiri Cheultara gi manungda loktak patalam khopsilibasing handokpiu Manipurda September phawagi manungda cancer hospital hangdolagani haiba Mukhyamantri gi warol nonglei nungsina mafang kya da chauna amangata thokre mioi kya ama leifam lehendre haiba pau naharogi thokdangi headline ori Delhi gi Mukhyamantri Arvind Kejriwal gi mayum landa kiba mioi nipan Delhi gi BJP office na lei huktuna ikai khumnakre Drainage system fail oibna Imphal Sahar da toina ising ichawk thon bani haiba pau Imphal Free Press ki headline oiri Pause sing da phonari ba tai pau sing di KCP linkaki bagi nipuni toi suba foundation day numitara mangani chathagadaba Festival of Cinemas of Manipur haukri haiba Moirang da INA gi firal pahan kiba humbudrani pan suba kumon thoram pangtok kiba Regular Principal Hamnaba Amadi SCRT ki Director Hamnabagi Tabak Lokalakpa Taramna OE haiba Desam gi wafam UPRF M gi Marisuba Raising Day Pangthokiba Manipur mioi ahum COVID positive oiki ani naba phaki haiba nung lengoi pekpagi athingba lokthoknaba lengang na honadre railway project yauna construction company sing thingjilagani haiba Manipur Quarry Association gi wafam Tamenglong gi Tharon Village Mobile Network phawba phangdana leiri Isai mayek iriba sakliba amadi saibanba singi nongmagi oiba khana nainabagi mifam pangtholagani haiba pausing asini Gorani Thagachri Rajesh Aroibada maroyo pau amuk hana Manipurda BJP na lusingba sarkar ngasi nauna mantri taruk hapsinduna chakthok wasak lobagi thoram ayupung 13 taba matamda Imphal gi Raj Bhavan da pangthokani
मुख्यमंत्री एन बीरेन हाइरी ड्रग ललोनबसिंग कारबार तौरीबसिंग पुंगुत मुथत्रिब फाउबा सरकारना वार ऑन ड्रग्स 2.0 की मखादा अकनब थबक लौखटकनी अमसुंग स्कूलसिंगदा कोविड की केस थेंगनरबदी स्कूल पुंबा नत्रगा अखनब ब्लॉकसिंग थिंजिनबा डायरेक्टोरेट ऑफ एजुकेशन दिल्लीना लना स्कूलसिंगदा खंगनख्रे पाउलोइजरे।